ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯊ꯭ꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯤ ꯔꯟꯖꯅꯥ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ CBSE na ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯂꯒꯅꯤ ꯖꯔꯈꯟꯒꯤ ꯈꯨꯟꯇꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯆꯥ 5 ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯆꯦꯟꯅꯕ ꯃꯤꯑꯣꯏ 19 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯉꯥꯛ ꯁꯧꯒꯠꯄꯁꯤꯡ ꯌꯨꯀ꯭ꯔꯦꯟ ꯂꯩꯉꯥꯛꯅ ꯕ꯭ꯔꯤꯇꯦꯟꯗ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯒꯗꯧꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯋꯦꯜꯀꯝ ꯕꯁꯟꯅ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯊ꯭ꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯤ ꯔꯟꯖꯅꯥ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯍꯤꯟꯗꯤ ꯉꯥꯡꯗꯕ ꯂꯝꯗꯝꯁꯤꯡꯗ ꯊ꯭ꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯅꯝꯗꯨꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯅ ꯋꯥꯊꯣꯛ ꯊꯣꯛꯂꯤꯉꯩ ꯇꯥꯃꯤꯜ ꯅꯥꯗꯨꯕꯨ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯒꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯋꯤꯡꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯟꯖꯅꯥ ꯅꯥꯀꯤꯔꯅ ꯁꯦꯟꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯅ ꯅꯦꯁꯅꯦꯂꯤꯖꯝ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯥꯏꯗꯦꯟꯇꯤꯇꯤ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯍꯥꯛ ꯇꯣꯛꯄꯅꯤ ꯍꯥꯏꯈꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M.K. ꯁ꯭ꯇꯦꯂꯤꯟꯅꯁꯨ ꯕꯤꯖꯦꯄꯤꯒꯤ ꯊ꯭ꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯤꯟꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯗꯕ ꯂꯝꯗꯝꯁꯤꯡꯗꯒꯤ ꯍꯥꯟꯅꯒꯤ ꯊ꯭ꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤ ꯑꯗꯨꯃꯛ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯗꯤ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ NEP ꯁꯧꯒꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯍꯤꯟदी ꯍꯩꯍꯟꯕꯅ ꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯔꯟꯖꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯗꯨꯅ ꯍꯤꯟदी ꯍꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯇꯣꯞ-ꯇꯣꯞꯄ ꯀꯜꯆꯔ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯁꯣꯛꯍꯜꯂꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯥꯡꯍꯜꯂꯤ ꯃꯁꯥꯒꯤ ꯈꯟꯕꯗ ꯈꯜꯂꯤꯕ ꯁꯦꯟꯇꯔꯗ ꯂꯩꯕ BJP ꯂꯤꯗꯔꯁꯤꯞ ꯑꯁꯤꯒ ꯃꯈꯥ ꯇꯥꯅ ꯆꯠꯃꯤꯟꯅꯗꯨꯅ ꯏꯔꯝꯗꯝꯕꯨ ꯃꯥꯡꯍꯟꯅꯕ ꯄꯥꯝꯗꯕꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯄꯅꯤ ꯍꯥꯏꯈꯤ Central Board of Secondary Education CBSE na mathang chahidagi hauna class 10 gi board exam chahi amada anira pangtholagani haina ngarang lakthokre CBSE na phongdokkiba da chahi amada pangthokadaba class 10 gi board exam animakta chapmanaba exam center singda pangthokani exam anima class 10 gi full syllabus ta yifam oidana pangthokadabani ahanba phase ki exam February dagi March faubagi manungda pangthoklaga anisuba phase na May thada pangthokani hauzik leiriba board amadi central examination gi system asi semdok sadoktuna mahiroi singna coaching center chattaba yadabagi khudongsa daba sing asu kokhalagani hairi Jharkhand Kuntida, Lohomba Thoram Yaruraga Halakpa, tribal Nipi Masamanga, gang ref Tokre, Doinana, Todo the Senaba, minor Oriban Pamacha, Taraganipan Fari Haina, Police of Pondorakli. Poliski Pau Matung in Makatar, Dana Faraban Pamasa Sing Adugi Manunda, Sahi Tara Taluktagi, Henbus Sing Adubuti, Edel Ni Haina Logani, Aduka Sahi Taraga Taluk Sudriba Sing Aduna, minor Ni Haina Logani. Makoi Taraganipan Mug, Police na Faraba Matunda, Rep victim Oriba. Nupi masasing adu tongan-tongan ba lengaki oiba tongan-tongan ba facilities singda tamli haina Jharkhand BJP Anurag Guptana pauge agency amada phondorakli thodo adu da senariba nupa masasing adu sahi talaga nithoi dagi horaga
ꯇꯔꯥꯒ ꯇꯔꯦꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ juvenile home da ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯒꯦꯡ ꯔꯦꯞ victim ꯑꯣꯏꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ medical examination ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯂꯨꯍꯣꯡꯕ ꯑꯃ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯔꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯈꯨꯟꯇꯤꯒꯤ SP ꯑꯃꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯟꯇꯤꯗ ꯊꯣꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯅ ꯔꯥꯅꯤꯌꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯥꯗꯨꯅ ꯁꯦꯟꯅꯔꯕ ꯃꯤꯑꯣꯏ ꯃꯥꯏꯅꯔ ꯅꯨꯄꯥ ꯃꯆꯥ 19ꯃꯛ ꯐꯥꯕ ꯉꯝꯈꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇ BSNꯒꯤ 126 to 127 to 115 to 109 1 ꯑꯃꯁꯨꯡ 72ꯒꯤ ꯃꯈꯥꯗ ꯐꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Russia ꯂꯩꯉꯥꯛ ꯁꯧꯒꯠꯄ ꯌꯨꯀ꯭ꯔꯦꯟ ꯂꯩꯉꯥꯛꯅ ꯕ꯭ꯔꯤꯇꯦꯟꯗ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯒꯗꯧꯔꯤ Russia ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯍꯟꯕꯗ ꯌꯥꯕꯁꯤꯡ ꯕ꯭ꯔꯤꯇꯦꯟꯗ ꯆꯪꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟ ꯂꯩꯉꯥꯛꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯅ ꯊꯝꯂꯛꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯗ ꯔꯁꯤꯌꯟ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯥꯏꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯑꯍꯨꯝ ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯨꯀꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯜ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯁꯧꯒꯠꯇꯨꯅ ꯇꯦꯡꯕꯥꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯉꯥꯛꯅ ꯅꯧꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯂꯥꯟꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯄ ꯑꯃꯗꯤ ꯇꯦꯡꯕꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯡꯅꯔꯒ ꯂꯧꯈꯠꯂꯛꯄ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯇꯁꯦꯡꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯕ ꯑꯁꯤ ꯆꯨꯝꯗꯦ ꯍꯥꯏꯅꯁꯨ ꯕ꯭ꯔꯤꯇꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯅꯤꯁꯇꯔꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯄꯨꯔꯣꯏꯕꯒ ꯁꯥꯎꯅꯔꯒ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥ ꯑꯍꯨꯝ ꯒꯨꯍꯥꯗ ꯂꯪꯊꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯕꯤꯍꯥꯔꯒꯤ ꯁꯃꯁꯇꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯈꯠꯅꯈꯤꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯍꯨꯝꯃꯛ ꯒꯨꯍꯥꯗ ꯂꯪꯊꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯄꯨꯔꯣꯏꯕ ꯆꯟꯗꯟ ꯃꯍꯥꯇꯥꯒ ꯃꯔꯤ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯁꯤꯃꯥ ꯗꯦꯕꯤ ꯆꯍꯤ 36ꯅ ꯑꯍꯥꯟꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯃꯍꯥꯇꯥꯗ ꯃꯈꯣꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯅ ꯂꯩꯕ ꯒꯨꯍꯥ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯒꯨꯍꯥꯗ ꯊꯥꯗꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅ ꯌꯥꯖꯈꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯗꯤ ꯇꯔꯨꯟ ꯆꯍꯤ 3 ꯇꯥꯅꯤꯌꯥ ꯆꯍꯤ 4 ꯑꯃꯗꯤ ꯇꯅꯤꯁꯀꯥ ꯆꯍꯤ 2ꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯁꯥꯅ ꯑꯦꯁꯇꯤꯔꯣꯏꯗ 2024 YR4ꯅ ꯃꯥꯂꯦꯝꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯀꯨꯝꯖꯥ 2032ꯗ ꯑꯦꯁꯇꯤꯔꯣꯏꯗ 2024 YR4ꯅ ꯃꯥꯂꯦꯝꯗ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯗꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯅꯥꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯁꯇꯤꯔꯣꯏꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯁꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯇꯤꯔꯣꯏꯗ ꯑꯁꯤꯅ ꯃꯥꯂꯦꯝꯗ ꯌꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯗ 3.1ꯒꯤ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯝꯈꯤ ꯑꯗꯨꯕꯨ ꯅꯥꯁꯥꯒꯤ ꯑꯅꯧꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃꯅ ꯑꯦꯁꯇꯤꯔꯣꯏꯗ ꯑꯁꯤꯅ ꯆꯥꯎꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯕ ꯊꯣꯛꯍꯟꯕꯒꯤ ꯆꯥꯡ ꯆꯥꯗ 0.004ꯗ ꯍꯟꯊꯔꯛꯇꯨꯅ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ F-16 ꯃꯤꯁꯥꯏꯜꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯁꯦꯟꯐꯝ ꯑꯣꯏꯅ $1 ꯃꯤꯂꯤꯌꯟ 638 ꯄꯤꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁꯅ
Modi government hiram asigi matangda leibak asigi miyeng karino haina hangkibaga loinana India ge foreign policy da leiba asigi interest ngakna thabak tonaba appeal takre hairi hariba wafam asigi matangda ki paukma amata government party ba BJP na hojik fawbagi oina pirakpa leitre hairi Chahi ahumgi matungda Ukraine bu amuk hana sangot sagatnaba hotnabada US dollar billion chongaga kun manga changgani hari Ukraine lengakna Russia ga lanthengnabada hiram khudingmakta awaba mayok naraklaba Ukraine gi economy bu amuk hana sangatnaba hotnabada yamdrabda US dollar billion chongaga kun manga rom changgani haina fondorakli anoba study asina hana kumzalising aniga kungamarida panakiba economy ki oiba output adudagi hojiksu saruk ahum hengalaktuna chada marfu tara maru oina Russia ki attack singna Ukraine gi energy infrastructure da amang atta thokak liba asid ana awaba nangadori bani kumzalising aniga kungamarida chawrakna US dollar billion Germany ga marfu taruk rom changna Ukraine gi yumkai transport energy commerce amasung education gi lamda sangat sagatpa tangai fadaba mathok tarakani haina leplamba adudagi hojikna chada taret hengkalaklaga US dollar billion chonga ka kun kamari hengkalakpani Ukraine gi prime minister Danish na fondorlak kiba wafum amada ma kilengakna hojiki oina US dollar billion taret hena khadoktuna thamni hairi Sri Lanka gi Ratanpura amasung Kalutara district singda imung lising aniga chani marfu manga limioi lising taret ka chani yakai nipan nongta dabana maram oiraga thangnaba isingi awaba mayok nari haina Sri Lanka Disaster Management Center na phongdokre leibak asida leibak pokpo nimiki ayuk pung 8 fawbada haukiba pung 12 gi manungda sabagi chang khwadagi wangbasu Ratapurna oiki haina Department of Meteorology na haki DMC gi Director General Ude Hiranthana phongdor khibagi matung ina makoina truck sing sizinaduna sokalaba imung singda thangnaba ising yentoki hari DMC na makatana phongdok khibada leibak asida nongtabagi chang matpana maram oiraga dehydration thok tanaba miyamda ising yamna thakadabani haki nongtabagi chang yamlabasu lisingani ka kunga marigi metha fawba ithai lokhong gi damak ising marang kaina lei lawu singu bagi thabakta sokhaloi dabani haina DMC na makatana phongdoki aroibada maroiba pausing amuk hana bizari Three language policy yaningdaba phongdoktuna Tamil Nadu gi BJP Luchingbi Ranjana party dagi tokre CBSE na loba class 10 gi exam sahi amada anira pangthoklagani Jharkhand gi Khunti da tribal nipi macha manga gangref tokre chenaba mioi taragani pan police na pagathre amadi Russia lengak sokotpa sing UK lengak na Britain da changlakpada athingba thamgadari
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ